खुरमजरी ngasi video yengbiba myam punopu ngasi akhoi mitai khwaidagi maruoiba khwaidagi pamba enam mana enam maroi nakupi shu hai enam mana shu hai enam mana se akhoi asidadi akhoi lei se khara town dani aduna lam marang kai da bana jumgi khatang ahangba maham phangba adegi akhoi jumgi chat mathakta janam sing akhoi thai thabase lebakti kana tawdamna akhoi plastic ki thau gi botol jaka ga sina top saraga akhoi janam khara thajabani adu akhoi janam asini mayam ingan bani manabudi yam chawde su akhoi gi manam di kanba de akhoi gi kayari nasik ka ba jeng kanba akhoi manasina heli sina mayam da yengal lisina akhoi gi normal lekana thajaba masagi chat mathakta jumgi kana da khara marang kai bada mai janam se yam phaje jamna su thai si janam rakta khara hangam hungi bagi ni hangam urise asini mahaki janam se mahakti chahi da janam phara jam joli handa khara janam phatte aduna ajibak jon gira na order lo jadra bani na de order lo ge to bani janam khara marang kai diri phaba watpa adu mahaki sidi yam ga yani chehida fana yam joli asumgumba mahakna masana hotna jaba mahakna jaha thaba poche makuchu kha phagalli haiba tare jaha thagat thaba poche oigalli morok su thari morok su marak ta thai hangam su yam phajabani marmata chara mudi khodi su pijare hawre sina morok ni marakta janam marakta sum top sida khogi plastic ki borada lebak thomaga sat patakta thabani mayam gi mahamda ina khangning ba thamanning ba mayam na comment ta khangam birak nama ningsing jari enam mana se karamna tawraga atega fahan ba jaba mana jom law ba masung mana se khatanga pak ba asi kari sar hapaga kari har hapaga fagadaba kai tawraga sajan lobiraga fagadaba du mayam dai ju comment ni jari mayam comment tambirakna ningsing jari mayam ponokta aduna enam se akhoi na thari se chummi ba chumda bara adusu mayamna akhang he mayamna khangan birakna masu ningsing jari asu mana se aidi khara mana se chahoningi paaningi aduga jom su lawna khajam sungna palanningi aduna mayam dei comment ni jari kana gumba khangba oja sing leibiradi comment tambirakna ningsing jari thagat jari mayam ponokku mathangda asum yengbina ningsing jari akhoi enam mana mayam se mayam punongku matam khaidok piduna egi video se yengbibe tamak thagat jari loinana mathang manao asum video yengbina ma aibu asum follow su tobiyo like comment tobiyo phawa phattaba shoiba hangba ponoma takpirak tama mayam dei comment ona ni jari thagat jari mayam punongku